ngasi yai pharaba korou numit korou nonglen nong oiba hiangai gi nini panba yai pharaba korou numit se mitei ekoi gi di hojik jimak chatnadana leiriba ningon chakauba haina kauba thoromdugi numittu oi numit sidadi koigi salai kongi phamba mayam punamana yawa pau sanabagi mafamsida phamba salai kon pisita phamdana wari watai sanaba mayam do ayambana loina chinarabanina ngasigi thoramsimadi hanigi paramdudagi mawongdori khajitang hongdoaga icham chamba hanagi du nattaba icham chamba mawong amada thagatlaga aikoigi leptana pangthoriba thoramse tatkidanabagi damakta loina na aikoigi jibu aikoigi channel asibu nungsidana yengbiriba aduga subscribe tawbiriba mayam singi apamba aningba mayam do marak khandanabagi damakta ngasi ningol chakauba pangthokpa numitsida ningol chakauba haibasi karino kamain tawrambano hana kamain tawrami ngasi kamain tawrino masigi yamna kanaba kanadaba magi masak kari leibagi haibadui matangda chorakpa icham chamba wari kradang sananabagi damakta ngasigi YouTube si semaga thagatjabani masida ningol chakauba haibase miteina Hindu laining chatlaba matungda laurakpa thoramsingi manungda yamna pamna lauba mitei singi lu tongda changsandana yaugiba thoram singi manungda ningol chakauba haibasisu ama oi sumaina yausang yam pamna lawi mera wayungba anoba wahanthok kaya piraga yamna pamna ngasisu lauri mangdana leiruro phawda amuk han amuk nauna muk semgattana mera wayungbagi phajjaba wahanthok ama pina aikoin amung lauri sumai tawdana ningol chakauba haiba thoramsisu miteina yamna pamna lauba thoramne laubadi mayangi haibadi mitopki hana tawramba ariba matamda tawramba bhayadu jaidana mabungbu machanna chak kaubagi thoram adumaina tawrambadu laakanda ikoida khoijo hana Chandrakirti Mairingu Chandrakirti gi matamdada pibana ningol chakaubagi thoramse onkhiba madugi mamangdadi khoigi pibajibu ningol singna chak kaurambagi masak amakak thingnei mase aikoi ngalingai matamgi wanate Hindu laining lauruba tunggi wane pot asigi mabungnabu kaure machannabu kaure masida mayum pangrabi chanu ningol singna sahi amagi mapamna tangai phadabani haina laaga mamagi damak mapagi damak mabung mapa singi damak ngamjaba khara porakpa madubu amuk samin thakminnaraga mabung mapa su mama mapa su ningol mayum pangibadugi damakta mana angamba khara amuk piba khudoloina masina nungsinabagi marise yamna hengathalli masigi mathakta mayum pandana kuina kainadana leiruraba magi mayum punanaba hotnabada ipam haiba leiri haiba kaurakpa mayum pangiba chanu ningol bawba mahakbu kaurakpa masimai tawdana lapthoknarakpasi gi nungaitabado madu amuk ngasina amuk chetchalhali machin manau gi nungsinaba hengathanba mama mapaga masaga gi nungsinaba hengathanba sina
ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯁꯥꯒꯠꯄ ꯊꯧꯔꯝ ꯑꯃꯅꯤ ꯁꯤꯅ ꯃꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤꯗꯤ ꯁꯤꯝꯕꯜ ꯑꯣꯐ ꯂꯞꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯃ ꯁꯥꯒꯠꯄꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯗꯦ ꯑꯉꯝꯕ ꯈꯔ ꯄꯨꯔꯛꯇꯅ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯇꯧꯕꯁꯤꯅꯤ ꯃꯁꯤꯗ ꯃꯄꯨꯡ ꯑꯣꯏꯔꯤꯕꯗꯤ ꯅꯨꯡꯁꯤꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯍꯔꯥꯎꯅ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯥꯎ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯇꯧꯅꯔꯒ ꯍꯥꯟꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯑꯒ ꯃꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯇꯝꯗꯨꯗ ꯍꯜꯂꯛꯄꯒꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯤꯗ ꯁꯥꯒꯠꯄ ꯃꯑꯣꯡꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨꯅ ꯁꯦꯝꯃꯤꯕ ꯄꯨꯝꯅꯃꯛꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯈꯪꯗꯦ ꯃꯤꯑꯣꯏꯕꯒꯤ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯁꯦꯝꯃꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤꯑꯣꯏꯕ ꯐꯒꯠꯅꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯅꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯃꯛꯄꯅꯦꯕ ꯃꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯒꯤ ꯄꯣꯛꯄꯕꯨ ꯑꯣꯏꯔో ꯍꯥꯏꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯄꯤꯔꯤꯕ ꯏꯝꯄꯦꯛꯁꯦ ꯃꯥꯒꯤ ꯃꯍꯩꯁꯦ ꯃꯁꯤꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯁꯤꯅꯕ ꯁꯥꯒꯠꯄꯒꯤ ꯌꯥꯝ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯃꯤꯇꯩ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯧꯕꯅꯤ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯗꯒꯤ ꯇꯧꯕꯅꯤ ꯍꯥꯟꯅ ꯇꯧꯔꯝꯃꯤ ꯇꯧꯔꯝꯗꯦ ꯄꯨꯝꯅꯃꯛ ꯇꯣꯛꯑꯒ ꯃꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯂꯧꯔꯤꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤꯅꯅꯦ ꯄꯨꯋꯥꯔꯤꯒꯤ ꯃꯥꯏꯀꯩꯗ ꯍꯪꯒꯠꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯊꯣꯏꯗꯣꯛꯄ ꯃꯁꯤꯒꯤ ꯀꯩꯅꯣ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯅꯧꯅ ꯐꯣꯡꯂꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯤꯇꯩꯒꯤ ꯑꯣꯏꯅ ꯃꯁꯤꯕꯨ 33 ADꯗ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄ ꯆꯍꯤ 38 ꯁꯨꯕ ꯃꯇꯝꯗ ꯀꯪꯂꯩꯒꯤ ꯂꯩꯄꯥꯛꯇ ꯂꯩꯄꯥꯛ ꯃꯄꯨ ꯑꯣꯏꯅ ꯂꯩꯄꯥꯛ ꯉꯥꯛꯈꯤꯕ ꯇꯨꯀꯨꯞꯂꯤꯛ ꯍꯥꯏꯅ ꯀꯧꯕ ꯐꯝꯕꯥꯜ ꯀꯥꯔꯀꯥꯟꯗꯅ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯏꯁꯅꯥ ꯍꯥꯏꯔꯤꯕꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡꯕꯨ ꯆꯥꯛ ꯀꯧꯕ ꯃꯕꯨꯡꯗꯤ ꯀꯅꯥꯅꯣ ꯄꯣꯏꯔꯩꯇꯣꯟ ꯃꯕꯥꯅꯤꯃꯛꯁꯤ ꯈꯝꯅꯨꯡ ꯂꯩꯄꯥꯛꯂꯣꯝꯗꯒꯤ ꯈꯝꯅꯨꯡ ꯍꯥꯏꯕꯗꯤ ꯏꯔꯣꯏ ꯂꯣꯏꯕ ꯃꯤꯇꯩ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯈꯥꯒꯤ ꯉꯝꯈꯩꯕꯨ ꯈꯝꯅꯨꯡ ꯍꯥꯏꯔ ꯈꯪꯉꯤ ꯏꯈꯝ ꯈꯝꯕ ꯃꯅꯨꯡ ꯑꯣꯏꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯕꯨ ꯈꯝꯅꯨꯡ ꯍꯥꯏꯔꯒ ꯁꯤꯕꯗꯧꯅꯁꯨ ꯍꯟꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯂꯩꯌꯥꯠꯂꯣꯟꯗ ꯀꯪꯂꯩ ꯂꯩꯌꯥꯠꯂꯣꯟꯗ ꯌꯦꯡꯉꯨ ꯇꯥꯔꯗꯤ ꯈꯥꯒꯤ ꯉꯝꯈꯩꯗꯒꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗꯒꯤ ꯑꯅꯤꯃꯛꯁꯦ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯕꯥꯅꯤꯁꯦ ꯃꯆꯤꯟ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡꯒ ꯃꯆꯟꯒꯒꯤ ꯃꯔꯤ ꯑꯃꯈꯛ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯁꯅꯥꯅ ꯃꯥꯕꯨ ꯆꯥꯛꯀꯧꯕ ꯃꯗꯨꯗ ꯃꯕꯨꯡꯁꯤꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯅ ꯌꯥꯝ ꯍꯥꯎꯕ ꯆꯥꯛ ꯃꯈꯜ ꯑꯃ ꯄꯣꯔꯛꯑꯒ ꯈꯨꯗꯣꯜ ꯇꯝꯃꯝꯕ ꯃꯥ ꯆꯟꯅ ꯑꯩꯕꯨ ꯆꯥꯛ ꯀꯧꯕꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯄꯤꯔꯝꯃꯤ ꯃꯗꯨꯃꯁꯤꯅ ꯑꯍꯥꯎꯕ ꯆꯥꯛꯅꯤꯅ ꯆꯥꯛꯍꯥꯎ ꯀꯧꯏ ꯑꯗꯨꯅ ꯆꯥꯛꯍꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯣꯏꯔꯩꯇꯣꯟꯅ ꯄꯤꯔꯝꯕꯅꯤꯅ ꯆꯥꯛꯍꯥꯎ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯇꯩꯅ ꯈꯪꯅꯗꯅ ꯂꯩ ꯑꯗꯨꯃꯁꯦ ꯍꯥꯏꯔꯤꯕ ꯊꯧꯔꯝꯗꯨ ꯊꯣꯛꯕ ꯌꯥꯏ ꯃꯗꯨꯕꯨ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯊꯣꯛꯕ ꯌꯥꯕꯅꯣ ꯍꯥꯏꯔꯗꯤ ꯃꯕꯨꯡꯅ ꯃꯆꯟ ꯆꯥꯛ ꯀꯧꯕ ꯃꯆꯟꯅ ꯃꯕꯨꯡ ꯆꯥꯛ ꯀꯧꯕꯁꯤꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯅ ꯇꯧꯔꯝꯕꯗꯤ ꯃꯗꯨꯒꯤ ꯇꯧꯔꯝꯕꯒꯤ ꯊꯧꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯗ ꯈꯪꯗꯦ ꯅꯤꯡꯊꯧꯔꯣꯜ ꯂꯝꯕꯨꯕꯗ ꯈꯪꯗꯦ ꯆꯤꯡꯀꯛꯇ ꯈꯪꯗꯦ ꯂꯩꯔꯤꯕ ꯅꯤꯡꯊꯧꯔꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯊꯧꯗꯣꯛꯁꯤꯡꯗ ꯂꯩꯄꯥꯛ ꯑꯃꯒꯤ ꯑꯆꯧꯕ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯔꯝꯗꯗꯤ ꯂꯣꯏꯅꯃꯛ ꯂꯥꯆꯜꯂꯝꯕ ꯉꯥꯛꯅꯦ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯣꯏꯅ
ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯒꯤ ꯋꯥꯁꯦ ꯊꯦꯡꯅꯗꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯒꯤ ꯚꯌꯥ ꯗꯨꯖ ꯍꯥꯏꯅ ꯈꯪꯅꯕ ꯃꯣꯏꯒꯤꯁꯨ ꯃꯗꯨꯒꯤ ꯃꯔꯝ ꯑꯃ ꯑꯗꯨꯝ ꯂꯩꯖꯔꯤꯅꯤ ꯍꯥꯏꯔꯤꯕꯗꯨꯒꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯃꯕꯨꯡꯕꯨ ꯃꯆꯟꯅ ꯀꯧꯕꯒꯤ ꯆꯥꯛ ꯀꯧꯕꯒꯤ ꯆꯠꯅꯕꯤꯁꯦ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟꯖꯕꯗ ꯐꯪꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨ ꯃꯁꯤꯅ ꯃꯔꯨꯑꯣꯏꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯦꯟꯅ ꯐꯕ ꯍꯦꯟꯅ ꯆꯨꯝꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯐꯪꯉꯛꯈꯤꯕ ꯌꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯕꯨ ꯃꯁꯦ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯍꯥꯏꯅ ꯃꯌꯥꯝꯅ ꯀꯧꯅꯕ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯃꯆꯟꯅ ꯃꯕꯨꯡꯕꯨ ꯀꯧꯕꯁꯤ ꯅꯤꯡꯊꯧꯗꯤ ꯑꯃꯈꯛꯇꯅꯦ ꯂꯩꯄꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯁꯤꯡ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯃꯆꯟꯗꯤ ꯃꯁꯤꯡ ꯌꯥꯝꯕ ꯃꯆꯦ ꯃꯆꯟꯗꯤ ꯃꯁꯤꯡ ꯌꯥꯝꯕ ꯂꯣꯏꯅꯃꯛ ꯆꯠꯂꯨꯕꯗꯤ ꯉꯝꯗꯕ ꯑꯃꯗ ꯆꯠꯂꯦ ꯑꯃꯗ ꯇꯣꯛꯄ ꯇꯥꯕ ꯑꯃꯗ ꯆꯠꯂꯦ ꯑꯃꯗ ꯇꯣꯛꯄ ꯇꯥꯕ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯅꯤꯡꯊꯧꯅꯤꯅ ꯂꯣꯏꯅꯃꯛ ꯀꯧꯔꯒꯦ ꯅꯣꯏ ꯑꯩꯒꯤꯁꯤꯗ ꯂꯥꯛꯑꯣ ꯑꯩꯗꯤ ꯑꯌꯥ ꯏꯊꯟꯗꯅ ꯃꯤ ꯑꯃꯅ ꯌꯨꯝ ꯃꯔꯤ ꯃꯉꯥ ꯆꯠꯂꯒ ꯃꯇꯝ ꯑꯃꯠꯇꯗ ꯅꯣꯡꯃꯇꯗ ꯆꯥꯛ ꯆꯥꯔꯨꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯀꯥꯟꯗ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯃꯌꯥꯝ ꯑꯗꯨꯕు ꯍꯥꯏꯐꯦꯠ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯗꯅ ꯃꯣꯏꯗ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯈꯔꯒ ꯁꯨꯝ ꯍꯥꯞꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯑꯦ ꯃꯗꯨꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠꯁꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯅ ꯑꯍꯦꯟꯕ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯗꯅ ꯇꯧꯔꯛꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯞꯇꯗꯤ ꯌꯥꯗꯦ ꯑꯗꯨ ꯇꯧꯗꯗꯤ ꯌꯥꯗꯦ ꯀꯥꯏꯅ ꯇꯧꯔꯛꯏꯕ ꯈꯣꯠꯂꯛꯏꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯦ ꯃꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯁꯛꯇꯨ ꯇꯣꯛꯑꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯕꯗꯤ ꯑꯣꯏꯗꯦꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯏ ꯑꯋꯥꯕꯁꯨ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯂꯥꯏꯔꯕꯒ ꯏꯅꯥꯛ ꯈꯨꯟꯕꯒ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕꯗꯨꯒ ꯃꯥꯟꯅꯅꯕ ꯂꯥꯏꯔꯕꯗꯨꯅ ꯍꯣꯠꯅꯔꯛꯄꯗꯗꯤ ꯂꯥꯏꯔꯕꯗꯨ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏ ꯃꯔꯝꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯆꯥꯛ ꯀꯧꯒꯗꯣꯔꯤꯕꯗꯨꯅꯁꯨ ꯀꯔꯤ ꯄꯤꯖꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯀꯔꯤ ꯃꯥꯅ ꯍꯣꯔꯦꯟ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯞꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯔꯛꯄ ꯃꯇꯝꯗꯁꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯑꯗꯨ ꯍꯥꯏꯅꯅꯕ ꯇꯥꯟꯅꯕ ꯍꯤꯗꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯣꯏꯔꯛꯄꯒꯤ ꯃꯆꯠ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯁꯤꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯑꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯈꯔ ꯌꯥꯝꯅ ꯃꯆꯥꯅꯨꯄꯤ ꯃꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯃꯆꯦ ꯈꯔ ꯌꯥꯝꯕ ꯄꯤꯕꯥꯒꯤ ꯌꯨꯝꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯋꯥꯕ ꯑꯣꯏ ꯃꯁꯤꯗ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯗꯕ ꯄꯣꯠꯇꯤ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯔꯤꯕ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯗꯕ ꯄꯣꯠ ꯅꯨꯡꯁꯤꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯕꯤꯌꯨ ꯃꯗꯨꯒꯤ ꯃꯁꯛ ꯑꯣꯏꯅ ꯄꯣꯠꯁꯛ ꯃꯆꯥ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯒꯤ ꯃꯁꯛꯁꯦ ꯏꯁꯦꯡ ꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯄꯂꯦꯝ ꯃꯃꯥ ꯄꯟꯊꯧ ꯃꯄꯥ ꯅꯨꯡꯁꯤꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯊꯦꯡꯅꯕ ꯃꯆꯤꯟ ꯃꯧꯄꯥꯁꯤꯡ ꯃꯕꯨꯡꯁꯤꯡ ꯊꯦꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯗꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯤꯁꯦ ꯍꯔꯥꯎꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯤꯠꯇ ꯄꯤ ꯇꯥꯔꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯍꯧꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯉꯣꯜꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯒꯅꯣ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯀꯔꯤꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯀꯗꯣꯏꯗꯨ ꯀꯔꯝꯕ ꯃꯇꯝ ꯇꯥꯔꯛꯀꯅꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯄ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯄꯣꯛꯂꯛꯄ ꯃꯗꯨꯒꯤꯗꯨ ꯊꯣꯛꯍꯟꯅꯕꯒꯤ ꯃꯆꯥꯛ
ꯇꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯌꯥꯝ ꯐꯖꯕ ꯍꯟꯗꯛ ꯆꯍꯤ 5-10ꯁꯤꯗ ꯌꯥꯝ ꯐꯖꯕ ꯃꯁꯛ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯍꯥꯏꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯀꯪꯂꯩ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤꯒꯤ ꯑꯄꯨꯟꯕ ꯃꯁꯛ ꯁꯥꯒꯠꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯃꯨꯛ ꯑꯣꯏꯔꯛꯑꯦ ꯆꯤꯡꯒꯤ ꯅꯤꯉꯣꯜꯁꯤꯡꯕꯨ ꯇꯝꯅ ꯆꯥꯛꯀꯧꯕ ꯇꯝꯒꯤ ꯅꯤꯉꯣꯜꯁꯤꯡꯕꯨ ꯆꯤꯡꯅ ꯆꯥꯛꯀꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯗꯕ ꯀꯥꯡꯂꯨꯞꯁꯦ ꯃꯁꯤꯁꯨ ꯑꯃꯒ ꯃꯗꯨꯒꯤ ꯆꯥꯛ ꯀꯧꯅꯕꯗꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯁꯥꯒꯠꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯌꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯃꯇꯝꯗ ꯑꯊꯥꯞ ꯑꯊꯥꯞꯇꯒꯤ ꯂꯥꯛꯄ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯣꯏꯅꯁꯨ ꯑꯉꯝꯕ ꯄꯣꯠ ꯄꯣꯔꯛꯄ ꯇꯝꯗꯒꯤ ꯃꯥꯏꯀꯩꯗꯁꯨ ꯅꯤꯡꯊꯧꯅ ꯑꯉꯝꯕ ꯄꯣꯠ ꯃꯣꯏꯗ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯕꯒꯤ ꯃꯁꯛꯁꯦ ꯃꯁꯤ ꯑꯃꯨꯛ ꯄꯤꯛꯁꯜꯂꯛꯑꯀꯥꯟꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯁꯛꯇꯣ ꯎꯕ ꯐꯪꯉꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤꯁꯤ ꯑꯄꯨꯟꯕ ꯃꯁꯛ ꯑꯃ ꯁꯥꯒꯠꯄꯗꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅꯁꯨ ꯀꯥꯟꯅꯕꯗ ꯅꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯁꯛ ꯁꯥꯒꯠꯄꯗꯁꯨ ꯀꯥꯟꯅꯕ ꯃꯁꯤꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯐꯍꯟꯒꯗꯕꯅꯤ ꯉꯁꯤ ꯍꯤꯗꯥꯟꯅꯕꯒꯤ ꯄꯩꯁꯥꯒꯤ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯃꯁꯤ ꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯁꯥꯒꯠꯅꯕꯒꯤ ꯂꯤꯄꯨꯟ ꯀꯤꯁꯤ ꯀꯤꯅꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯑꯒꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ